usek waya kayaga yahongan batanaram banupani adubu ngasidi thawaina tumgi yauna tumsili henthoi bidi irul mai thajaba loiraga magi togadaba nomagi mathau tawba hokre kaino asiking kongsibo hosbo hogatrisiba nahan khaina ngatanga ta hogatlaga masaga ngamdra sala haina chalon baloiraga puthoktuna manem dapi ima secha kadai ibungo sawbadi hagot khramro hagotri ima kaino ni nahan makhai dingan nangan hogot panida ngasi office ka suti thai haibrane mabo khangdi ima ai sa hodok pa changodre wadana tumsin boirini phare na thau tawzaroro henthoi bisu hoi hairam laga makhoi ka da changlei ngasaina ma changlak pa makol tambada phaisup na makok phauching khallaga tumsin raga lei bai khombado kingkong ni na kingkong dong na pom ngai tum lerami khonjal kitab haurapna sir theng ni hogolo ho sir office saloi draba suti thabro henthoi bi mana kauri ba gado tasinade ta dine se mana su panga ba khangdeba si hainaga changsillaga masa nomduna hogdoi sir tabraba theng ni hogolo paikhombadi hogolakpagi mahut oina do masado yawollaga leithokre masi ai maching arang bido laktana ne natai janareba hanta mukti masado badanatana supi ba phaijup tusu kanna chingthokna boni sir hona pangbo hagolob thengi ba hogolo haibani haima ima paikhomana supli ba phaijup to khangda thadorakpada henthoi masa ngak pangamhaudadana lebak makhara tusili hek tusin kibaga tumlambadagi longna hogolaglaga wa noksilei soktra nangde henthoi bi mamit paini yenglaga hogolakle adoga nakandagi mondu tap pairaga mamai mamit khangdake thomai nang kingkong nang ngak thokna bo nei paikhom ba suma khutna hey sono jubisidi yahau thek durbasa saura si hairaga mondu paikhom ba laktana langsilamaga chatkhre noklaga yengduna lehowi mamai mamit taba loiraga makhada kumtharaklaga mayam leiriba adomna laklammi ibungo hojik phawbana phinarolga amata loisindribra nangde nate nangbo office ka suti leibra ngasi sibo leite ai chatningdeba chatrabadugi pramodini ngakna nongmata office lepu yadaba nangna karino ngasi tawkhala isina nate nangbo laiga oknarabro maiba maibiga mukta ta thoksirami nangbo as akhoi magi laigi nungsise halandri hojubo aidina khara pharabai khaluraga hai laitin su pangkhet khetokpa tawhaidine nangbo tanjadu de henthoi bi thoraklaga ima kain sang thongsige ima di yai daida imona pamba ma hekta thongzilu hoi ima akoi mungsibo ensang ahawbuga charakkidaba kuine da na handai charakliba mayam se ensang ahawba ngaktani ne ensang na hawrasu athong mi na hawtana thongbadi adum hawtre paikhombagi wa khongang da henthoi bisu manem dhairei ima ngasire ensang yam hawbam thongge yam thina hawmandana charoidaba misu yawdori ai chak thangalukige si hairam laga phet haidok laga chatkre yeng taredana pramodini na sai leba thabak yamna tawnu imagi bungo sari tat aina kedawrage imauda nangna hauza khatna bahori se ai phanyam thengnarabani hai ai imauda gane matuna ma sokpa yaroi hairibasini sathi maman ba moongda ki da gum pramodini machanu pana warning thazali paikhomadi nokpu nokthori felabani khoi masidi office timing yoraktuna sarasu mayumdagi mafi maro loisilaga chatnamba thori gari kakhat ke tawbaga mamana ibunga amukta ngaikho kedawrage limbi sanana karai satoribano nang hauze office atoini yengoi ngasi de office to chatlurano kedawino kai lerage imana harise indaba tawno ngasi office chatkhanu haidi chatlunu dana adubu maram kai ginoba office ki thamak mayam pai lehori hana su suti loge haibasu nati nang nasage office ta nongmata suti lawbugi hakka leijadrabro aduk to ni hingbo hongnabro kaino ima aina director oirina suti paklawdo lawbo ya poti company dugi rules and regulations so ngana chattaba yadabani aduisu ai mathakta ibai cha hoi da so hoi leisidi limbisna khara sauning na khonjal da haire leyu migi makhada leiraga ne napunsido sibangayu ko nang
ꯆꯠꯂꯝꯗꯥꯏꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯇꯥꯅꯤꯡꯉꯣꯏ ꯆꯠꯈ꯭ꯔꯣ ꯂꯣꯏꯅ ꯆꯠꯈ꯭ꯔꯣ ꯃꯄꯥꯁꯨ ꯃꯆꯥꯁꯨ ꯃꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯌꯥꯝ ꯄꯥꯝꯖꯕ ꯅꯠꯇ꯭ꯔꯣ ꯂꯩꯌꯨ ꯅꯤꯡꯊꯧ ꯑꯣꯏꯒꯗꯕ ꯏꯆꯥꯅꯅꯦ ꯃꯤꯅꯥꯏ ꯑꯣꯏꯔꯕꯅꯤꯅ ꯑꯩꯁꯨ ꯃꯤꯅꯥꯏ ꯃꯃꯥ ꯑꯣꯜꯂꯦꯗꯅ ꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯍꯣꯇꯦꯜꯗ ꯃꯤꯋꯥ ꯉꯥꯡꯅꯕ ꯌꯥꯕ ꯉꯥꯡꯅꯔꯨꯔꯒ ꯍꯟꯖꯤꯜꯂꯛꯂꯒ ꯃꯆꯥꯅꯨꯄꯥ ꯆꯠꯂꯝꯗꯥꯏꯗ ꯏꯁꯧ ꯂꯥꯡꯂꯤꯕꯅꯤ ꯊꯕꯛ ꯆꯠꯄꯒ ꯑꯃꯠꯇ ꯗꯥꯎ ꯌꯥꯔꯔꯣꯏꯕ ꯄꯨꯟꯁꯤꯔꯣꯏꯌꯦ ꯀꯨꯏꯅ ꯁꯨꯛꯄꯨ ꯄꯨꯟꯁꯤꯔꯣꯏ ꯌꯨꯝꯁꯤꯗ ꯀꯨꯏꯅ ꯂꯩꯔꯗꯤ ꯀꯣꯛ ꯕꯦꯔꯥ ꯂꯩꯔꯒꯅꯦ ꯉꯥꯎꯔ ꯆꯠꯈꯤꯗꯧ ꯀꯨꯏꯗ꯭ꯔꯕꯅꯤ ꯁꯤ ꯍꯥꯏꯔꯒ ꯁꯥꯎꯔꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯝꯕꯤꯗ ꯂꯥꯛꯂꯤ ꯇꯟꯖꯥꯗꯨꯗ ꯁꯔꯁꯀꯤ ꯐꯣꯟꯗ ꯔꯤꯡ ꯈꯤꯡꯂꯛꯏ ꯑꯍꯥꯟꯕꯗꯗꯤ ꯌꯦꯡꯅꯤꯡꯕ ꯄꯣꯛꯂꯨꯗꯦ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗ ꯁꯤꯟꯗꯤ ꯑꯣꯏꯔꯝꯃꯤ ꯀꯣꯜꯗꯨ ꯁꯠ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯁꯔꯁ ꯅꯪꯅ ꯍꯥꯏꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯅꯍꯥꯟꯃꯨꯛꯀꯤꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯀꯟꯐꯥꯔꯝ ꯇꯥꯈ꯭ꯔꯕꯣ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯁꯥꯏꯟ ꯑꯃꯗꯤ ꯆꯪꯅꯤꯅ ꯍꯥꯏꯕꯅꯤ ꯑꯣ ꯀꯩꯅꯣ ꯑꯣ ꯀꯥꯏꯗꯦ ꯈꯨꯝꯅꯤꯡꯕꯣꯏ ꯈꯨꯝꯅꯤꯡꯗꯕꯣꯏ ꯑꯩꯅꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯀꯩꯗꯧꯔꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤꯗ ꯀꯩꯝ ꯇꯧꯗꯦ ꯅꯔꯣ ꯆꯨꯝꯃꯨ ꯑꯩ ꯂꯣꯏ ꯈꯪꯕ ꯖꯥꯠꯅꯤꯀꯣ ꯀꯩꯝ ꯇꯧꯗꯦ ꯍꯥꯏꯕ ꯅꯪꯕꯨ ꯐꯔꯦ ꯌꯥꯝ ꯍꯥꯏꯅꯤꯡꯗ꯭ꯔꯗꯤ ꯊꯝꯃꯒꯦ ꯑꯁ ꯍꯥꯏꯒꯦ ꯊꯝꯒꯤꯅꯣ ꯑꯗꯨꯃꯥꯏꯅ ꯁꯠ ꯉꯁꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯏꯔꯛꯄ ꯀꯩꯗꯧꯒꯦꯕ ꯍꯥꯏꯔꯛꯑꯣ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯕꯗꯤ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯏꯃꯥꯅ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗ ꯁꯥꯎꯍꯜꯂꯛꯇꯅ ꯃꯨꯠꯀ ꯂꯣꯏ ꯍꯟꯈ꯭ꯔꯕ ꯑꯗꯨꯒꯤꯔꯣ ꯍꯥꯏꯁꯦ ꯑꯩ ꯊꯦꯝꯕꯤꯔꯛꯎꯔꯣ ꯀꯥꯏꯒꯤꯕ ꯃꯨꯠꯇꯣ ꯁꯝꯖꯤꯟꯕꯤꯔꯛꯎꯔꯕ ꯅꯪꯅ ꯊꯦꯝꯗꯣꯏꯕ ꯍꯣꯏꯅꯦ ꯑꯩꯅꯅꯦ ꯊꯦꯝꯗꯣꯏꯁꯦ ꯍꯩꯖꯕ꯭ꯔꯣ ꯅꯪꯕꯣ ꯃꯤ ꯊꯦꯝꯕꯒ ꯍꯩꯖꯕꯗꯣ ꯏꯕꯨꯡꯉꯣ ꯗꯣꯛꯇꯔꯅ ꯃꯤ ꯊꯦꯝꯕ ꯍꯩꯇ꯭ꯔꯗꯤ ꯀꯩꯅꯣ ꯅꯪꯉꯣꯟꯗꯕ ꯀꯅꯥ ꯊꯦꯝꯈ꯭ꯔꯒꯦꯅꯦ ꯃꯌꯥꯝ ꯊꯦꯝꯈ꯭ꯔꯦ ꯑꯝꯇ ꯊꯦꯝꯃꯛꯎꯅꯦ ꯑꯗꯨꯗꯤ ꯉꯥꯏꯔꯦ ꯐꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯅꯪꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯊꯦꯝꯒꯗ꯭ꯔꯥ ꯉꯁꯥꯏꯅ ꯊꯦꯝꯕꯤꯒꯦꯅ ꯌꯥꯗ꯭ꯔꯒ ꯍꯧꯖꯤꯛ ꯌꯥꯔꯁꯤꯗꯤ ꯑꯝꯇ ꯊꯦꯝꯕꯤꯔꯛꯎ ꯁꯪꯗ꯭ꯔꯦ ꯑꯩ ꯊꯕꯛ ꯆꯤꯜꯂꯦ ꯊꯝꯃꯒꯦ ꯉꯥꯏ ꯋꯥ ꯍꯥꯏꯕꯒ ꯅꯪꯍꯧꯗ꯭ꯔꯦ ꯀꯣꯜꯗꯣ ꯀꯛꯈ꯭ꯔꯦ ꯊꯝꯅꯕꯒ ꯅꯪꯍꯧꯗꯦꯅꯦ ꯁꯤ ꯍꯥꯏꯔꯒ ꯅꯣꯛꯅ ꯌꯦꯡꯊꯣꯔꯛꯄꯗ ꯁꯣꯔꯣꯛꯀꯤ ꯅꯥꯀꯜꯗ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯂꯦꯞꯂꯤꯕꯗꯨ ꯎꯔꯛꯏ ꯁꯔꯁ ꯒꯥꯔꯤꯗꯨ ꯁ꯭ꯄꯤꯗ ꯈꯔ ꯇꯞꯊꯔꯒ ꯃꯥꯅ ꯎꯔꯤꯕ ꯃꯤꯁꯛꯇꯣ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯤ ꯀꯩꯗꯧꯔꯤꯕ ꯃꯥꯗꯤ ꯁꯤꯗ ꯅꯨꯄꯤꯁꯤꯅ ꯀꯅꯥ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯆꯥꯛ ꯆꯥꯔꯁꯦ ꯍꯥꯏꯅ ꯀꯨꯝꯊꯔꯛꯂꯦ ꯍꯦꯟꯊꯣꯏꯕꯤꯅ ꯆꯥꯛ ꯊꯤꯗꯨꯅ ꯊꯥꯡꯗꯣꯛꯂꯒ ꯂꯣꯏꯅ ꯂꯩꯔꯝꯂꯦ ꯄ꯭ꯔꯃꯣꯗꯤꯅꯤꯁꯨ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯂꯒ ꯆꯪꯂꯛꯏ ꯄꯥꯏꯈꯣꯝꯕꯁꯨ ꯇꯨꯡꯗ ꯃꯥꯡꯗ ꯆꯪꯃꯤꯟꯅꯔꯛꯂꯦ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯂꯥꯛꯑꯣ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯀꯔꯤ ꯑꯦꯟꯁꯥꯡ ꯊꯣꯡꯂꯦ ꯏꯕꯦꯝꯃ ꯏꯃꯥ ꯃꯥꯏꯔꯦꯟ ꯊꯣꯡꯕꯅꯦ ꯑꯦꯟꯁꯥꯡ ꯃꯃꯤꯡꯗꯨ ꯇꯥꯕꯗ ꯄꯥꯏꯈꯣꯝꯕ ꯏꯁꯤꯡ ꯊꯛꯂꯝꯕꯗꯒꯤ ꯈꯪꯉ ꯍꯥꯏ ꯍꯩꯃꯥ ꯑꯩꯗꯤ ꯍꯥꯏꯍꯧꯗ꯭ꯔꯦꯅꯦ ꯏꯕꯨꯡꯉꯣ ꯑꯆꯧꯕꯗꯤ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯆꯥꯗꯕꯅꯤꯅꯦ ꯑꯌꯥ ꯑꯩꯗꯤ ꯈꯪꯗꯗꯅ ꯃꯥꯏꯔꯦꯟ ꯊꯣꯡꯖꯜꯂꯨꯔꯦ ꯁꯔꯒꯤ ꯆꯝꯐꯨꯠꯁꯦ ꯑꯣꯏꯅ ꯆꯥꯔꯒꯦꯔꯥ ꯈꯣꯡꯗ꯭ꯔꯨꯝ ꯆꯝꯐꯨꯠ ꯐꯨꯠꯂꯦ ꯄꯥꯏꯈꯣꯝꯕ ꯍꯦꯟꯊꯣꯏꯕꯤꯗ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯛꯆꯤꯟꯅꯔꯒ ꯌꯦꯡꯈꯠꯂꯛꯏ ꯍꯦꯟꯊꯣꯏꯕꯤꯗꯤ ꯃꯥꯅ ꯉꯝꯂꯦ ꯀꯝꯗꯧꯋꯤ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯅꯣꯛꯁꯤꯜꯂꯛꯏ ꯎꯄꯥꯏ ꯂꯩꯇ ꯄꯥꯏꯈꯣꯝꯕꯁꯨ ꯆꯝꯐꯨꯠꯇꯨꯒ ꯑꯗꯨꯝ ꯆꯥꯕ ꯇꯥꯈ꯭ꯔꯦ ꯄꯣꯔꯣꯛ ꯁꯣꯜꯂꯤ ꯃꯇꯣꯝꯇ ꯃꯤꯅ ꯆꯥꯅꯕ ꯑꯦꯟꯁꯥꯡꯂꯣ ꯁꯤ ꯆꯥꯗꯣꯏ ꯁꯔꯨꯛꯅꯦ ꯆꯔꯥ ꯍꯦꯟꯕꯅ ꯐꯔꯦ ꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯛꯇꯣ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯇꯧꯔꯒ ꯍꯧꯒꯠꯈ꯭ꯔꯦ ꯍꯦꯟꯊꯣꯏꯕꯤꯁꯨ ꯄꯥꯏꯈꯣꯝꯕꯅ ꯆꯥꯛ ꯌꯥꯝꯅ ꯆꯥꯈꯤꯗꯕꯗꯨꯗ ꯀꯣꯟꯅ ꯊꯪꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯏꯕꯦꯝꯃ ꯅꯪꯁꯨ ꯆꯥꯛꯇꯣ ꯄꯨꯊꯣꯔꯛꯂꯣꯗꯅ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯏꯃꯥ ꯑꯩ ꯁꯔꯒꯤ ꯑꯦꯟꯁꯥꯡ ꯑꯇꯣꯞꯄ ꯑꯃ ꯊꯥꯡꯒꯠꯂꯨꯈꯤꯒꯦ ꯊꯥꯡꯒꯠꯂꯨꯔꯅꯨ ꯅꯪ ꯁꯔꯁꯦ ꯀꯩꯁꯨ ꯆꯥꯔꯔꯣꯏ ꯆꯥꯛ 2 ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯕꯅꯤ ꯍꯦꯟꯊꯣꯏꯕꯤꯁꯨ ꯃꯅꯦꯝꯅ ꯈꯥꯝꯃꯛꯄꯗꯒꯤ ꯇꯧꯔꯨꯗ꯭ꯔꯦ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥ ꯂꯣꯟꯗꯨꯅ ꯄꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯃꯥꯁꯨ ꯐꯝꯗꯨꯅ ꯆꯥꯛ ꯆꯥꯕ ꯌꯥꯎꯈ꯭ꯔꯦ ꯆꯥꯛ ꯇꯣꯛꯂꯒ ꯄꯥꯏꯈꯣꯝꯕ ꯀꯥ ꯃꯅꯨꯡꯗꯨꯗ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤ ꯌꯥꯝ ꯐꯥꯎꯔꯦꯕ ꯃꯥ ꯊꯑꯣꯏꯅ ꯇꯧꯒꯦ ꯑꯃꯨꯛ ꯇꯧꯔꯤꯅꯦꯕ ꯈꯪꯅꯤꯗꯅ ꯃꯥ ꯁꯤ ꯍꯥꯏꯔꯒ ꯀꯕꯣꯔꯠꯇꯒꯤ ꯐꯤ ꯃꯌꯥꯝ ꯂꯧꯊꯣꯛꯂꯒ ꯂꯩꯕꯥꯛ ꯃꯈꯥꯗ ꯊꯥꯗꯗꯨꯅ ꯁ꯭ꯔꯨ ꯅꯩꯁꯤꯜꯂꯤ ꯌꯥꯔꯦ ꯁꯤ ꯑꯣꯏꯗꯤ ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯥ ꯀꯨꯝꯊꯔꯛꯂꯦ ꯍꯦꯟꯊꯣꯏꯕꯤ ꯄ꯭ꯔꯃꯣꯗꯤꯅꯤꯒ ꯄꯨꯟꯅ ꯇꯤꯚꯤ ꯌꯦꯡꯂꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯍꯣꯏ ꯇꯥꯕ꯭ꯔꯥ ꯐꯤꯔꯣꯜ ꯑꯃꯣꯠꯄ ꯂꯩꯔꯤꯁꯦ ꯈꯔ ꯁꯨꯗꯣꯛꯎ ꯂꯥꯎ ꯉꯔꯥꯡꯅ ꯂꯣꯏꯅ ꯁꯨꯕ ꯂꯣꯏꯈ꯭ꯔꯕꯅꯦ ꯑꯃꯣꯠꯄ ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯕꯅꯦ ꯁꯔ ꯂꯩꯗꯅ ꯍꯥꯏꯔꯛꯏꯅꯤ ꯀꯥ ꯃꯅꯨꯡꯗ ꯐꯤ ꯑꯃꯣꯠꯄ ꯃꯌꯥꯝ ꯂꯩꯍꯧꯔꯤꯗꯣ ꯅꯃꯤꯠꯇ ꯎꯗ꯭ꯔꯣ ꯅꯪ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯀꯔꯤ ꯋꯥꯇꯥ ꯈꯣꯟꯗꯥꯅꯣ ꯏꯕꯨꯡꯉꯣ ꯑꯆꯧꯕ ꯏꯃꯧꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯤꯗꯨꯕꯣ ꯁꯨꯒꯦ ꯍꯥꯏꯔꯗꯤ ꯅꯁꯥꯅ ꯁꯨꯖ ꯌꯥꯏꯅ ꯅꯪꯁꯨ ꯏꯃꯥ ꯃꯤꯆꯪ ꯌꯥꯝ ꯆꯪꯅꯔꯣꯏꯁꯦ
ꯇꯟꯕ ꯇꯝꯕꯤꯕ ꯌꯥꯎꯔꯛꯀꯅꯣ ꯏꯃꯥꯁꯨ ꯀꯔꯤꯅꯣ ꯃꯁꯤꯅ ꯉꯁꯥꯏꯗꯩ ꯁꯥꯟꯅꯔꯤ ꯋꯥꯔꯤꯁꯤꯗ ꯃꯤꯆꯪ ꯆꯪꯕ ꯆꯪꯗꯕꯒꯤ ꯋꯥꯔꯤ ꯌꯥꯎꯕ꯭ꯔꯣ ꯑꯗꯨꯅꯤ ꯏꯃꯥ ꯑꯗꯨꯅꯤ ꯉꯁꯤꯅꯦ ꯁꯥꯎꯔꯛꯇꯅ ꯐꯦꯃꯤꯂꯤ ꯋꯥꯔ ꯑꯃ ꯁꯣꯏꯊꯣꯛꯅꯔꯅꯤ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯅꯪ ꯑꯣꯟꯁꯤꯟꯅꯔꯕ ꯉꯝꯄꯣꯠꯇꯦꯗ ꯏꯕꯦꯝꯃ ꯈꯔ ꯌꯦꯡꯕꯤꯔꯨꯔ ꯆꯠꯂꯨ ꯍꯦꯟꯊꯣꯏꯕꯤꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯊꯛꯇ ꯄꯔꯄꯣ ꯀꯥꯈꯠꯈ꯭ꯔꯦ ꯂꯩꯕꯥꯛ ꯃꯈꯥꯗ ꯐꯤ ꯌꯥꯝ ꯑꯃ ꯆꯥꯏꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯛꯅ ꯌꯦꯡꯉꯤ ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯅ ꯁꯤꯗꯤ ꯑꯩꯅ ꯉꯔꯥꯡꯅ ꯁꯨꯒꯤꯗ ꯉꯥꯏꯔꯤꯕꯅꯤ나 ꯃꯁꯤ ꯀꯣꯛꯆꯥꯛꯄꯁꯤꯅ ꯊꯑꯣꯏꯅ ꯐꯤꯁꯤꯡꯁꯦ ꯃꯣꯠꯍꯜꯂꯤꯅꯦꯕ ꯍꯥꯏꯅ ꯐꯤꯁꯤꯡꯗꯣ ꯈꯣꯝꯖꯤꯜꯂꯤ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯋꯥꯆꯤꯡ ꯃꯦꯆꯤꯟꯗ ꯐꯤꯁꯤꯡꯗꯣ ꯍꯥꯞꯆꯤꯜꯂꯤ ꯍꯦꯛ ꯊꯥꯕꯒ ꯄꯥꯏꯈꯣꯝꯕꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯐ꯭ꯌꯨꯁꯇꯣ ꯐꯠ ꯁꯠꯇꯣꯛꯏ ꯀꯩꯅꯣ ꯀꯩꯗꯧꯔꯖꯥꯠꯅꯣ ꯋꯥꯁꯤꯡ ꯃꯦꯆꯤꯟꯁꯤꯕꯨ ꯌꯥꯗ꯭ꯔꯖꯥꯠꯂꯣ ꯍꯧꯖꯤꯛꯇ ꯃꯈꯣꯜ ꯊꯣꯛꯑꯝꯗꯥꯏꯅꯦ ꯁꯤ ꯍꯥꯏꯔꯒ ꯁ꯭ꯋꯤꯠꯆꯣ ꯑꯃꯨꯛ ꯑꯣꯟ ꯇꯧꯏ ꯄꯥꯏꯈꯣꯝꯕ ꯄ꯭ꯔꯄꯣ ꯀꯥꯈꯠꯂꯛꯂꯒ ꯑꯍꯜ ꯂꯃꯟ ꯁꯥꯗꯨꯅ ꯆꯩꯁꯤꯜꯂꯛꯏ ꯃꯩ ꯂꯥꯛꯇꯦ ꯈꯪꯗ꯭ꯔꯣ ꯃꯩ ꯂꯥꯛꯇ꯭ꯔꯗꯤ ꯍꯌꯦꯡ ꯑꯣꯏꯅ ꯁꯨꯔꯒꯦ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯁꯨꯒꯗꯕ ꯍꯌꯦꯡ ꯁꯦꯠꯅꯅꯕ ꯐꯤ ꯌꯥꯎꯔꯤꯕꯅꯤ ꯑꯁꯤ ꯃꯩ ꯂꯥꯛꯇ꯭ꯔꯤꯁꯤꯗꯤ ꯑꯩꯅ ꯂꯥꯛꯍꯟ ꯉꯝꯕ꯭ꯔꯣ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯊꯕꯛ ꯇꯧꯕ ꯃꯤꯔꯣ ꯑꯩꯁꯦ ꯈꯨꯗꯦꯡꯅ ꯇꯧꯔꯒꯅꯦ ꯅꯈꯨꯠꯅꯁꯨ ꯍꯦꯟꯊꯣꯏꯕꯤ ꯄꯥꯏꯈꯣꯝꯕꯗ ꯄꯤꯁꯨꯝ ꯍꯥꯏꯐꯦꯠ ꯁꯨꯛꯆꯤꯜꯂ ꯌꯦꯡꯉꯤ ꯑꯗꯨꯒ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗ ꯍꯥꯞꯆꯤꯟꯈꯤꯕ ꯐꯤ ꯃꯌꯥꯝꯗꯣ ꯕꯀꯦꯠ ꯑꯃꯗ ꯂꯣꯏꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯈꯨꯗꯦꯡꯗꯨ ꯄꯥꯏꯔꯒ ꯁꯨꯃꯥꯡ ꯃꯆꯤꯗ ꯐꯝꯂꯒ ꯁꯨꯕ ꯍꯧꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕꯁꯨ ꯗꯥꯏꯔꯤꯗ ꯐꯝꯂꯒ ꯅꯣꯛꯂꯒ ꯐꯤ ꯁꯨꯕꯗꯨ ꯌꯦꯡꯂꯤꯉꯩꯗꯅꯤ ꯑꯍꯧꯕ ꯍꯣꯔꯟ ꯑꯃ ꯒꯦꯠꯇ ꯍꯟꯖꯤꯟ ꯈꯣꯡꯂꯛꯈꯤ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯇꯧꯔꯗꯕꯅꯤ ꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ ꯊꯧꯖꯤꯜꯂꯛꯂꯤꯕ ꯒꯥꯔꯤꯗꯨꯗꯒꯤ ꯂꯣꯌꯨꯝꯕ ꯇꯐꯤꯡ ꯀꯨꯝꯊꯔꯛꯏ ꯏꯕꯥꯏ ꯃꯣꯔꯥ ꯇꯣꯡꯕ ꯂꯩꯕꯤꯕ꯭ꯔꯣ ꯍꯩꯃꯥ ꯆꯤꯟꯐꯕ ꯏꯆꯦ ꯏꯕꯥꯏ ꯂꯩꯒꯤꯕ꯭ꯔꯣ ꯂꯩꯒꯤꯕꯅꯦ ꯉꯁꯤꯁꯦ ꯑꯣꯐꯤꯁ ꯁꯨꯇꯤꯒ ꯂꯩꯕ꯭ꯔꯣ ꯂꯩꯇꯦ ꯃꯊꯧ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯑꯃ ꯌꯩꯒꯦꯅ ꯂꯥꯛꯏꯅꯦ ꯑꯩꯁꯦ ꯌꯩꯔꯝꯃꯣ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯅ ꯄꯨꯟꯅ ꯍꯦꯛ ꯌꯩꯕꯤꯔꯝꯃꯣ ꯂꯣꯌꯨꯝꯕꯁꯨ ꯀꯧꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯏ ꯏꯕꯥꯏ ꯄꯥꯏꯈꯣꯝꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯂꯒ ꯇꯤꯚꯤ ꯌꯦꯡꯂ ꯂꯩꯔꯝꯃꯤ ꯃꯤꯅ ꯀꯧꯔꯤꯁꯦ ꯇꯥꯗ꯭ꯔꯣ ꯊꯧꯋꯥ ꯏꯁꯥ ꯁꯥꯗꯅ ꯈꯨꯝꯗꯣꯔꯛꯏ ꯀꯩꯗꯧꯔꯦ ꯅꯄꯥ ꯇꯧꯔꯦ ꯉꯁꯥꯏꯗꯩ ꯐꯣꯟ ꯇꯧꯔꯤꯗꯣ ꯄꯥꯏ ꯌꯥꯗ꯭ꯔꯣ ꯄꯥꯏꯅꯤꯡꯗꯗꯅ ꯄꯥꯏꯗ꯭ꯔꯕꯅꯤ ꯑꯗꯨ ꯅꯁꯥꯅ ꯈꯪꯗ꯭ꯔꯣ ꯑꯣꯐꯤꯁꯇꯅ ꯊꯕꯛ ꯃꯩ ꯍꯧꯍꯧꯔꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯌꯥꯏꯁꯀꯨꯜ ꯄꯥꯈꯪ ꯑꯉꯥꯎꯕ ꯌꯦꯡ ꯂꯩꯔꯝꯃꯤ ꯌꯥꯝ ꯁꯅꯥꯇꯣꯟꯕꯤꯔꯣ ꯑꯩ ꯉꯁꯤ ꯑꯣꯐꯤꯁ ꯂꯥꯛꯑꯔꯣꯏꯅ ꯉꯁꯥꯏꯅ ꯅꯪꯉꯣꯟꯗ ꯍꯥꯏꯈ꯭ꯔꯗꯥꯏꯅꯦ ꯃꯔꯝ ꯀꯩꯒꯤꯅꯣ ꯍꯥꯏꯌꯨ ꯁꯟꯗꯦ ꯐꯥꯎ ꯑꯣꯐꯤꯁ ꯂꯥꯛꯄ ꯅꯪꯅ ꯀꯩꯒꯤꯅꯣꯕ ꯍꯟꯗꯛ ꯃꯔꯛ ꯌꯥꯝ ꯂꯦꯞꯅꯤꯡꯈꯠꯂꯛꯏꯁꯤꯅ ꯑꯩ ꯍꯛꯆꯥꯡ ꯉꯝꯗꯦ ꯑꯗꯨꯒꯤ ꯂꯥꯛꯇꯕꯅꯤ ꯂꯥꯛꯑꯔꯣꯏ ꯀꯩ ꯂꯩꯅꯥꯅꯣ ꯀꯌꯥꯝ ꯀꯟ ꯉꯝꯗ꯭ꯔꯤꯅꯣ ꯈꯔ ꯑꯗꯨꯝ ꯀꯜꯂꯦ ꯀꯗꯔꯁꯦ ꯀꯌꯥꯗ ꯍꯩꯈ꯭ꯔꯕꯅꯣ ꯌꯦꯡꯉꯨꯅꯦ ꯀꯥꯔꯟ ꯇꯧꯅꯨ ꯏꯕꯥꯏ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯂꯥꯛꯑꯔꯣꯏ ꯍꯥꯏꯔꯦꯗꯅ ꯑꯩꯅ ꯅꯣꯏ ꯉꯥꯡꯅꯕꯗꯅꯦ ꯍꯤꯒꯣꯛ ꯊꯣꯛꯑꯕꯅꯤ ꯏꯇꯨ ꯐꯥꯎ ꯎꯅ ꯐꯪꯗ꯭ꯔꯦ ꯆꯠꯂꯨꯔꯦ ꯁꯨꯇꯤ ꯂꯧꯔꯦ ꯑꯩꯁꯨ ꯉꯁꯤ ꯁꯨꯇꯤꯗꯣ ꯂꯧꯔꯒ ꯀꯩꯊꯦꯜꯒꯤ ꯅꯇꯨ ꯃꯌꯥꯝꯗꯣ ꯁꯦꯔꯦꯜ ꯅꯥꯏꯅ ꯎꯅꯧꯒꯦꯔꯣ ꯍꯣꯏ ꯀꯦꯠꯂꯣ ꯅꯪꯗꯤ ꯁꯤ ꯍꯥꯏꯔꯝꯂꯒ ꯇꯐꯤꯡ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯍꯦꯟꯊꯣꯏꯕꯤꯁꯨ ꯐꯤ ꯁꯨꯕ ꯂꯣꯏꯁꯤꯜꯂꯛꯄꯒ ꯆꯤꯟꯐꯕ ꯆꯠꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯍꯣꯏ ꯏꯆꯦ ꯆꯠꯂꯒꯦ ꯑꯗꯣ ꯏꯆꯦ ꯃꯤ ꯅꯥꯍꯟꯕ ꯌꯥꯝ ꯍꯩ ꯑꯩꯁꯨ ꯏꯆꯦꯗꯒꯤ ꯃꯤ ꯅꯥꯍꯟꯕ ꯌꯥꯕ ꯃꯟꯇ꯭ꯔ ꯑꯝꯇ ꯋꯥꯏꯕ ꯇꯥꯔꯦ ꯆꯠꯂꯨꯈꯤꯒꯦ ꯀꯩꯅꯣ ꯃꯥ ꯉꯥꯡꯉꯤꯁꯤꯅ ꯃꯣꯏ ꯃꯁꯦꯟ ꯃꯕꯥꯏꯁꯦ ꯀꯣꯛ ꯂꯩꯈꯠꯄꯗꯤ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕꯖꯥꯠꯅꯤ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯂꯝꯕꯗꯒꯤ ꯈꯔꯗꯤ ꯂꯩꯊꯔꯛꯂꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯇꯥꯕꯗꯤ ꯅꯠꯇ꯭ꯔꯤ ꯁꯔꯁꯨ ꯉꯁꯤ ꯃꯇꯣꯝꯇ ꯑꯣꯐꯤꯁꯇꯨ ꯁꯦꯟꯅꯕ ꯇꯥꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕꯒ ꯂꯣꯌꯨꯝꯕꯒꯅ ꯏꯉꯥꯎ ꯉꯥꯎꯁꯤꯟꯅꯔꯒ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯂꯣꯏꯔꯒ ꯆꯠꯂꯒꯦ ꯍꯥꯏꯅ ꯊꯣꯔꯛꯄꯗ ꯁꯔꯁꯀꯤ ꯐꯣꯟꯗ ꯔꯤꯡ ꯈꯤꯡꯂꯛꯏ ꯐꯣꯟꯗꯣ ꯂꯧꯊꯣꯛꯂꯒ ꯀꯅꯥꯅꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃ ꯑꯣꯏꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯄꯥꯏꯁꯤ ꯄꯥꯏꯔꯣꯏ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯁ ꯀꯣꯜ ꯇꯥꯈ꯭ꯔꯦ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒ ꯇꯧꯔꯛꯏ ꯍꯟꯗꯛꯃꯨꯛꯇꯤ ꯀꯣꯜꯗꯣ ꯆꯤꯡꯅꯅ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯅꯨꯄꯥꯗꯨꯅ ꯍꯜꯂꯣ ꯗꯤꯔꯦꯛꯇꯔ ꯁꯔꯁ ꯀꯅꯥ ꯑꯣ ꯁꯛ ꯈꯪꯕꯤꯔꯝꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯅꯍꯥꯟꯗꯒꯤ ꯑꯁꯨꯛ ꯀꯨꯏꯅ ꯅꯈꯣꯏ ꯀꯝꯄꯅꯤꯗꯨꯒꯤ CEO ꯄꯥꯏꯈꯣꯝꯕꯗꯨꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯁꯤꯜꯂꯛꯑꯣ ꯍꯥꯏꯕꯁꯦ ꯁꯣꯝꯅ ꯊꯧꯋꯥ ꯁꯥꯕꯤꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯉꯝꯕ ꯈꯨꯗꯣꯜ ꯑꯃ ꯇꯝꯖꯈ꯭ꯔꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯧꯔꯛꯑꯅꯤ ꯉꯥꯏꯕꯤꯔꯣꯅꯦꯀꯣ ꯁꯤ ꯍꯥꯏꯔꯝꯃꯒ ꯀꯣꯜ ꯀꯛꯊꯠꯈ꯭ꯔꯦ ꯍꯜꯂꯣ ꯑꯁ ꯇꯠꯈ꯭ꯔꯦꯅꯦ ꯗꯥꯆꯧꯗ ꯍꯥꯏꯍꯧꯕꯅ ꯐꯗꯣꯏꯔꯥ ꯃꯊꯥ ꯁꯥꯔꯦ ꯁꯔꯁ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯂꯦ ꯀꯔꯤ ꯇꯧꯒꯅꯤ ꯇꯧꯔꯣꯏ ꯍꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦ ꯃꯁꯥꯗꯨ ꯏꯐꯛ ꯐꯛꯆꯤꯟꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕ ꯍꯣꯏꯗꯅꯤ ꯃꯌꯨꯝꯗ ꯂꯩꯔꯕꯁꯨ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯇꯧꯕ ꯌꯥꯕꯈꯩꯗꯤ ꯌꯥꯔꯤꯈꯩ ꯇꯧꯁꯤꯟꯅꯕ ꯍꯣꯠꯅꯩ
ꯀꯣꯜꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯗꯨꯅ ꯀꯥꯗ ꯆꯪꯂꯛꯄꯗꯅꯤ ꯀꯕꯣꯔꯗꯇꯨꯗ ꯐꯨꯔꯤꯠ ꯑꯉꯧꯕ ꯏꯁꯦ ꯁꯦꯒꯥꯏꯔꯕ ꯑꯃ ꯍꯦꯡꯒꯔꯗ ꯐꯖꯅ ꯌꯥꯜꯂꯒ ꯂꯩꯔꯝꯕꯗꯣ ꯊꯦꯡꯅꯔꯦ ꯉꯛꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯤ ꯀꯩꯗꯧꯔꯤꯕꯁꯤꯅ ꯊꯣꯏꯕꯤꯝꯆꯥ ꯍꯩ ꯁꯣꯅꯣ ꯆꯨꯕꯤ ꯍꯦꯟꯊꯣꯏꯕꯤꯁꯨ ꯉꯁꯥꯏꯗꯒꯤ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕꯅꯤ ꯇꯥꯟ ꯆꯥꯔꯦ ꯈꯟꯅ ꯐꯠ ꯆꯪꯁꯤꯜꯂꯤ ꯀꯩꯗꯧꯔꯒꯦ ꯁꯤ ꯐꯨꯔꯤꯠꯁꯦ ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯦ ꯐꯤ ꯁꯨꯕꯗ ꯈꯔ ꯍꯦꯟꯖꯤꯟꯈꯤꯕꯩꯅꯦ ꯐꯤ ꯁꯨꯕꯕꯨ ꯁꯨꯃꯥꯏꯅ ꯀꯅꯥꯅ ꯁꯦꯒꯥꯏꯒꯤ ꯁꯨꯅꯒꯦ ꯁꯔꯅ ꯈꯨꯠꯅ ꯁꯨ ꯍꯥꯏꯕꯩ ꯁꯨꯕꯗ ꯈꯔ ꯍꯦꯟꯖꯤꯟꯈꯤꯕꯗꯨꯕꯨ ꯅꯪꯒꯤꯁꯦ ꯊꯑꯣꯏꯅ ꯇꯧꯔꯤ ꯅꯠꯇ꯭ꯔꯕ ꯊꯕꯛ ꯇꯧꯕꯗ ꯅꯕꯨꯛꯆꯦꯜ ꯁꯦꯡꯅ ꯇꯧꯕꯤꯕ ꯌꯥꯗ꯭ꯔꯣ ꯍꯦꯟꯊꯣꯏꯕꯤꯁꯨ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯁꯔꯁꯨ ꯊꯑꯣꯏꯅ ꯑꯁꯨꯕ ꯐꯤꯈꯩꯁꯦ ꯃꯣꯠꯍꯜꯂꯒ ꯑꯩꯉꯣꯟꯗ ꯁꯨꯍꯟꯕ ꯅꯠꯇ꯭ꯔꯣ ꯑꯗꯩ ꯐ꯭ꯌꯨꯁ ꯁꯠꯇꯣꯛꯇꯅ ꯂꯣꯏꯅ ꯁꯦꯒꯥꯏꯕꯤꯔꯤꯗꯣ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯅꯆꯤꯟ ꯌꯥꯝ ꯈꯨꯝꯕ꯭ꯔꯕꯨ ꯕꯥꯛꯂꯥꯎ ꯊꯥꯖꯤꯜꯂꯛꯀꯅꯤ ꯍꯧꯖꯤꯛ ꯊꯥꯔꯣꯏꯍꯦ ꯑꯆꯨꯝꯕ ꯍꯥꯏꯕꯗꯗꯤ ꯀꯤꯕꯤꯗꯦ ꯑꯩꯈꯣꯏꯗꯤ ꯃꯁꯤ ꯍꯧꯔꯦꯅꯦ ꯃꯁꯦ ꯅꯪ ꯂꯩꯔꯝꯃꯨ ꯅꯪ ꯁꯤ ꯍꯥꯏꯔꯒ ꯆꯪꯂꯛꯀꯦ ꯇꯧꯕꯒ ꯍꯦꯟꯊꯣꯏꯕꯤꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯏꯃꯥ ꯄꯥꯏꯈꯣꯝꯕ ꯄꯥꯈꯠꯅ ꯂꯥꯎꯒꯅꯨ ꯍꯥꯏꯕꯅꯤ ꯃꯕꯥꯅꯤꯅ ꯃꯔꯩ ꯌꯦꯠꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯈꯣꯟꯖꯦꯜ ꯍꯧꯔꯞꯅ ꯇꯥ ꯀꯧꯔꯛꯏ ꯏꯕꯨꯡꯉꯣ ꯑꯆꯧꯕꯧ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯔꯛꯎ ꯑꯁꯤ ꯀꯧꯔꯛꯏꯁꯦ ꯅꯪꯅ ꯂꯥꯎꯕꯩ ꯑꯣꯏꯔꯝꯅꯤ ꯑꯣꯏꯔꯝꯃꯣꯏꯍꯦ ꯀꯩꯁꯨ ꯀꯟꯅꯁꯨ ꯂꯥꯎꯕ ꯅꯠꯇꯕꯗꯨꯕꯨ ꯍꯥꯏꯅ ꯄꯥꯏꯈꯣꯝꯕꯅ ꯃꯥꯡ ꯊꯥꯔꯒ ꯊꯣꯛꯈ꯭ꯔꯦ ꯍꯦꯟꯊꯣꯏꯕꯤꯁꯨ ꯇꯨꯡ ꯏꯟꯅꯩ ꯃꯄꯥꯟ ꯍꯦꯛ ꯊꯣꯔꯛꯄꯗ ꯁꯨꯃꯥꯡꯗ ꯄꯨꯂꯤꯁ ꯈꯔ ꯀꯣꯏꯆꯥꯏ ꯆꯥꯏꯊꯣꯛꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯉꯛꯂꯦ ꯏꯟꯁꯄꯦꯛꯇꯔꯗꯨꯅ ꯂꯝꯖꯤꯡ ꯃꯩꯔꯥ ꯀꯝꯄꯅꯤꯒꯤ CEO ꯄꯥꯏꯈꯣꯝꯕ ꯍꯥꯏꯁꯦ ꯁꯣꯝ ꯑꯣꯏꯕꯤꯗꯣꯏꯔꯥ ꯍꯣꯏ ꯃꯥꯅꯦ ꯀꯩ ꯂꯩꯔꯦ ꯁꯥꯔ ꯑꯣꯐꯤꯁ ꯐꯥꯎꯗ ꯉꯥꯏꯍꯥꯛꯇ ꯌꯧꯔꯨꯁꯦ ꯍꯣꯏ ꯑꯔꯦꯁ ꯍꯤꯝ ꯄꯥꯏꯈꯣꯝꯕ ꯍꯣꯏꯗꯒꯤ ꯊꯣꯔꯛꯂꯒ ꯂꯣꯌꯨꯝꯕ ꯃꯌꯨꯝ ꯍꯟꯅꯕ ꯒꯥꯔꯤ ꯊꯧꯔꯛꯄꯗꯅꯤ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯃꯈꯣꯡꯅ ꯇꯞꯂꯤ ꯆꯠꯂꯒ ꯃꯅꯤꯡ ꯃꯃꯥꯡ ꯌꯦꯡꯗꯨꯅ ꯊꯕꯥꯁꯅ ꯑꯣꯇꯣ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏ ꯁꯅꯥꯅꯤꯅꯦ ꯄꯨꯕꯤꯈ꯭ꯔꯒꯦ ꯒꯥꯔꯤ ꯊꯧꯖꯤꯜꯂꯒ ꯊꯕꯥꯁꯅꯥꯒꯤ ꯅꯥꯛꯇ ꯈꯥꯝꯃꯤ ꯊꯣꯡꯅꯥꯎꯗꯒꯤ ꯃꯀꯣꯛ ꯂꯩꯊꯣꯔꯛꯂꯒ ꯁꯅꯥ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯕꯣ ꯌꯨꯝ ꯍꯜꯂꯤ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯁꯥꯔ ꯍꯧꯔꯛꯑꯗꯝꯅꯤ ꯃꯥꯒꯤꯅꯦ ꯃꯥꯏ ꯁꯔꯁꯦ ꯀꯧꯖꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤ ꯁꯔꯗꯤ ꯀꯥꯏ ꯆꯠꯄꯤꯔꯨꯕꯅꯣ ꯅꯅꯥꯏ ꯑꯁꯣꯝꯗ ꯊꯕꯛ ꯑꯃ ꯆꯠꯆꯔꯨꯕ ꯍꯟꯕꯤꯗꯣꯔꯝꯕꯣ ꯁꯥꯔ ꯂꯥꯎ ꯀꯥꯈꯠꯂꯣ ꯑꯩ ꯊꯤꯟꯕꯤꯔꯝꯃꯒꯦ ꯁꯥꯔ ꯌꯥꯔꯅꯤꯌꯦ ꯑꯩ ꯂꯥꯏꯟꯗ ꯑꯗꯨꯝ ꯆꯠꯍꯟꯈ꯭ꯔꯒꯦ ꯊꯕꯛ ꯆꯤꯜꯂꯝꯅꯤ ꯁꯥꯔꯁꯨ ꯌꯥꯝ ꯇꯣꯡꯅꯤꯡꯗꯕꯩ ꯋꯥꯔꯣ ꯑꯩꯒ ꯆꯠꯃꯤꯟꯅꯕ ꯀꯤꯕ꯭ꯔꯥ ꯑꯗꯨꯏ ꯅꯠꯇꯤꯌꯦ ꯅꯠꯇ꯭ꯔꯗꯤ ꯁꯠ ꯀꯥꯈꯠꯂꯣ ꯊꯕꯥꯁꯅ ꯉꯥꯏꯍꯥꯛ ꯎꯔꯩ ꯄꯥꯔꯩ ꯇꯧꯔ ꯂꯩ ꯀꯥꯈꯠꯂꯛꯇ꯭ꯔꯤꯕꯣ ꯂꯣꯌꯨꯝꯕꯅ ꯍꯥꯏꯃꯟꯕꯗꯒꯤ ꯊꯣꯡ ꯍꯥꯡꯗꯨꯅ ꯀꯥꯈꯠꯂꯛꯂꯦ ꯑꯃꯨꯛꯇꯪ ꯍꯥꯏꯕꯗ ꯌꯥꯔꯝꯃꯗꯤ ꯉꯁꯥꯏ ꯌꯧꯔꯅꯤꯕ ꯍꯣꯁꯄꯤꯇꯥꯜꯗ ꯍꯜꯂꯛꯏꯔꯥ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯔꯨꯕꯒ ꯑꯍꯤꯡ ꯇꯨꯝꯗꯕꯒ ꯋꯥꯔ ꯃꯥꯜꯂꯦ ꯃꯁꯥꯗꯣ ꯈꯣꯝꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯋꯥꯗ꯭ꯔꯣ ꯃꯤꯒꯤꯗꯤ ꯂꯨꯍꯣꯡꯈ꯭ꯔꯦ ꯏꯕꯥꯅꯤꯅ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯊꯕꯥꯁꯅꯥꯗꯣ ꯈꯨꯝꯂꯛꯇ꯭ꯔꯦ ꯂꯣꯌꯨꯝꯕ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ ꯑꯩꯒꯤꯗꯤ ꯉꯁꯤ ꯑꯗꯨꯝ ꯆꯦꯜꯂꯁꯨ ꯌꯥꯔꯕꯅꯤ ꯌꯥꯗ꯭ꯔꯤꯁꯦ ꯅꯪ ꯈꯛꯇ ꯉꯥꯏꯔꯕꯅꯤ ꯄꯥꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇ꯭ꯔꯕꯗ ꯂꯣꯌꯨꯝꯕ ꯃꯃꯥꯏ ꯍꯥꯏꯐꯦꯠ ꯊꯕꯥꯁꯅꯥ ꯂꯣꯝꯗ ꯑꯣꯟꯁꯤꯜꯂ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯁꯤꯠꯇ ꯅꯨꯡꯉꯥꯏꯅ ꯉꯥꯊꯔꯒ ꯇꯨꯝꯅ ꯂꯩꯔꯝꯃꯤ ꯃꯇꯧꯗꯨꯗ ꯂꯣꯌꯨꯝꯕ ꯃꯃꯣꯟ ꯇꯧꯏ ꯇꯨꯝ ꯂꯩꯔꯝꯃꯦꯅꯦ ꯃꯤꯅ ꯁꯣꯝꯗ ꯋꯥꯔꯤ ꯁꯥꯔꯤꯀꯥꯟꯗ ꯅꯧꯐꯦꯠ ꯃꯨꯠ ꯑꯃꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕ ꯍꯣꯏꯗꯅ ꯅꯨꯄꯥꯗꯣ ꯏꯉꯛꯅ ꯋꯥꯠ ꯑꯩꯕꯨ ꯐꯥꯗꯧꯔꯤꯕꯁꯦ ꯃꯔꯝ ꯀꯩꯒꯤꯅꯣ ꯑꯣꯐꯤꯁꯔ ꯍꯦꯟꯊꯣꯏꯕꯤ ꯄꯥꯈꯠꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯣꯐꯤꯁꯔꯗꯨꯒꯤ ꯃꯥꯡꯗ ꯊꯠꯂꯤ ꯀꯩꯅꯣ ꯁꯔꯒꯤ ꯃꯔꯥꯜ ꯂꯩꯇꯅ ꯃꯤꯕꯨ ꯄꯪꯐꯥ ꯐꯥꯕ ꯌꯥꯕ꯭ꯔꯣ ꯑꯗꯣꯝꯒꯤ ꯍꯣꯇꯦꯜ ꯀꯪꯂꯩ ꯀꯣꯟꯇꯤꯅꯦꯟꯇꯜ ꯃꯛꯇꯗ ꯅꯨꯄꯤꯃꯆꯥ ꯑꯃꯕꯨ ꯃꯣꯂꯦꯁ ꯇꯧꯒꯦꯅ ꯇꯧꯔꯝꯕꯗꯒꯤ ꯀꯦꯁ ꯑꯃ ꯔꯤꯄꯣꯔꯠ ꯇꯧꯔꯛꯄ ꯑꯗꯨꯒꯤ ꯑꯗꯣꯝꯕꯨ ꯂꯧꯈꯠꯆꯕ ꯂꯥꯛꯆꯕꯅꯤ ꯂꯩꯔꯤꯕ ꯃꯈꯣꯏ ꯂꯣꯏꯅ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯊꯦꯡꯉꯤ ꯆꯠꯅꯕ ꯇꯧꯁꯤ ꯑꯣꯐꯤꯁꯔ ꯑꯩ ꯃꯗꯨꯒꯤ ꯀꯦꯁꯇꯨꯗ ꯀꯩꯁꯨ ꯆꯦꯟꯅꯕ ꯅꯠꯇꯦ ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯐꯥꯕꯤꯗꯧꯔꯤꯕꯁꯦ ꯃꯊꯛ ꯊꯣꯡꯕꯒꯤ ꯑꯣꯔꯗꯔꯅꯤ ꯆꯠꯅꯕ ꯇꯧꯁꯤ ꯃꯤꯁꯇꯔ ꯄꯥꯏꯈꯣꯝꯕ ꯀꯨꯏꯁꯤꯜꯂꯛꯂꯗꯤ ꯈꯨꯠ ꯁꯥ ꯌꯥꯎꯅꯔꯛꯀꯅꯤ ꯑꯗꯣꯝꯕ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯖꯩ ꯅꯤꯡꯊꯤꯖꯅ ꯍꯥꯏꯅꯔꯤꯉꯩꯁꯤꯗ ꯆꯠꯍꯧꯁꯤ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯀꯗꯥꯏꯗꯅꯣ ꯏꯆꯥꯁꯦ ꯄꯨꯕꯤꯒꯗꯧꯔꯤꯁꯤꯕꯣ ꯉꯁꯥꯏꯗꯒꯤ ꯑꯃꯅ ꯑꯃꯨꯛ ꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯈꯨꯝ ꯃꯇꯝ ꯃꯥꯡꯍꯜꯂꯦ ꯍꯥꯏꯅ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯅꯨꯄꯥꯗꯨ ꯁꯥꯎꯔꯛꯏ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯄꯨꯂꯤꯁꯁꯤꯡꯗꯨꯗ ꯏꯪꯒꯤꯠ ꯍꯦꯛ ꯄꯤꯈꯤꯕꯒ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯄꯥꯏꯈꯣꯝꯕꯕꯨ ꯆꯤꯡꯗꯨꯅ ꯂꯥꯛꯅꯩ ꯍꯦꯟꯊꯣꯏꯕꯤꯅ ꯁꯔ ꯀꯥꯏꯗꯅꯣ ꯁꯔ ꯆꯠꯄ ꯌꯥꯔꯣꯏꯌꯦ ꯄꯥꯏꯈꯣꯝꯕꯁꯨ ꯄꯥꯏ ꯂꯩꯇꯅ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯅꯤꯡꯉꯝꯗ ꯌꯦꯡꯂꯩ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯁꯤꯡ ꯑꯗꯨꯅ ꯄꯥꯏꯈꯣꯝꯕꯕꯨ ꯒꯥꯔꯤꯗ ꯍꯥꯞꯀꯠꯈ꯭ꯔꯦ
ꯍꯦꯟꯊꯣꯏꯕꯤꯁꯨ ꯊꯣꯡꯒꯥꯜ ꯐꯥꯎ ꯇꯥꯟꯅꯔꯛꯏ꯫ ꯁꯥꯔ, ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯁꯥꯔ, ꯁꯥꯔ ꯄꯨꯗꯣꯏꯁꯤ ꯀꯩꯒꯤꯅꯣ? ꯁꯤ ꯍꯥꯏꯅ ꯀꯛꯉꯥꯡ ꯇꯧꯗꯨꯅ ꯒꯥꯔꯤ ꯊꯣꯡꯗꯨ ꯀꯟꯅ ꯌꯥꯜꯂꯤ꯫ ꯏꯟꯁꯄꯦꯛꯇꯔꯅ ꯏꯆꯟ, ꯑꯩꯈꯣꯏ ꯀꯩꯁꯨ ꯃꯊꯛ ꯊꯣꯡꯕꯒꯤ ꯑꯣꯔꯗꯔꯅꯤꯅ ꯏꯟꯗꯕ ꯌꯥꯗ꯭ꯔꯦ, ꯁꯤꯅ ꯑꯔꯦꯁ ꯃꯦꯃꯣꯅꯤ꯫ ꯁꯤ ꯍꯥꯏꯔꯒ ꯆꯦꯗꯨ ꯄꯤꯔꯝꯂꯒ ꯒꯥꯔꯤ ꯀꯥꯈꯠꯂꯒ ꯊꯧꯈ꯭ꯔꯦ꯫ ꯍꯦꯟꯊꯣꯏꯕꯤꯅ ꯒꯦꯠꯇꯨꯗ ꯆꯦꯗꯨ ꯄꯥꯏꯗꯨꯅ ꯂꯦꯞꯍꯧꯕꯗꯣ ꯌꯦꯡꯅ ꯌꯦꯡꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯤꯠꯌꯦꯡ ꯇꯥꯝꯈꯤ꯫ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯕ ꯌꯥꯗꯦ ꯈꯟꯅ ꯃꯅꯨꯡꯗ ꯄ꯭ꯔꯕꯞ ꯆꯪꯂꯛꯏ꯫ ꯄ꯭ꯔꯃꯣꯗꯤꯅꯤ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗ ꯐꯝꯂꯒ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯑꯆꯧꯕ, ꯀꯗꯥꯏꯗꯅꯣ ꯏꯆꯥꯅ ꯆꯠꯂꯤꯗꯨꯕꯣ? ꯏꯆꯥ ꯂꯥꯟꯗꯕꯅꯤ, ꯃꯃꯥ ꯑꯩꯅ ꯈꯪꯉꯦ, ꯑꯩꯒꯤ ꯏꯆꯥ ꯂꯥꯟꯗꯦ ꯍꯥꯏꯕ꯫ ꯍꯦꯟꯊꯣꯏꯕꯤ ꯃꯃꯥꯕꯨ ꯌꯦꯡꯂꯝꯗ꯭ꯔꯦ, ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯐꯣꯟꯗ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯃꯥꯒꯤ ꯐꯣꯟꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯊꯤꯟꯊꯗ ꯄꯣꯏꯔꯩꯗ ꯀꯣꯜ ꯇꯧꯏ꯫ ꯄꯣꯏꯔꯩꯅ ꯍꯜꯂꯣ ꯊꯣꯏꯕꯤ꯫ ꯍꯜꯂꯣ ꯇꯥꯃꯣ, ꯍꯜꯂꯣ꯫ ꯇꯥꯏꯌꯦ ꯇꯥꯏꯌꯦ, ꯀꯩꯗꯧꯔꯒꯦ? ꯇꯥꯃꯣ, ꯑꯩꯈꯣꯏ ꯁꯥꯔꯗꯣ꯫ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ, ꯃꯈꯅꯥꯎ ꯑꯅꯤꯗꯣ ꯐꯥꯖꯤꯜꯂꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯁꯥꯔ ꯍꯥꯏꯗꯤ, ꯑꯣ ꯄꯥꯏꯈꯣꯝꯕ, ꯃꯥꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯍꯧꯖꯤꯛꯇ ꯏꯟꯁꯄꯦꯛꯇꯔ ꯑꯃ ꯂꯥꯛꯑꯒ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯄꯣꯏꯔꯩꯁꯨ ꯍꯥꯟꯅ ꯈꯪꯗꯕꯒꯤ ꯃꯑꯣꯡꯗ ꯏꯉꯛ ꯉꯛꯅ ꯀꯔꯝ ꯀꯥꯟꯗ, ꯀꯌꯥꯝ ꯀꯨꯏꯔꯕ? ꯍꯧꯖꯤꯛꯇꯅꯦ, ꯑꯔꯦꯁ ꯃꯦꯃꯣꯁꯨ ꯄꯤꯔꯝꯃꯤ, ꯑꯣꯐꯤꯁꯇꯁꯨ ꯉꯥꯏꯍꯥꯛ ꯌꯧꯔꯛꯑꯣꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯃꯣ, ꯑꯩꯈꯣꯏ ꯁꯥꯔꯗꯣ ꯀꯩꯁꯨ ꯂꯥꯟꯗꯕꯅꯤ, ꯀꯩꯒꯤꯅꯣ ꯃꯣꯏꯅ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯕꯨ ꯐꯥꯔꯤꯁꯤꯕꯣ? ꯁꯤ ꯍꯥꯏꯗꯨꯅ ꯀꯞꯄ ꯍꯧꯔꯛꯏ꯫ ꯄꯣꯏꯔꯩꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯊꯣꯏꯕꯤ, ꯑꯩꯁꯨ ꯄꯥꯎꯗꯣ ꯇꯥꯗ꯭ꯔꯤ, ꯍꯧꯖꯤꯛꯇ ꯅꯪꯅ ꯍꯥꯏꯔꯛꯄꯒ ꯈꯪꯉꯤꯅ꯫ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯂꯒꯅꯦ ꯀꯩ ꯀꯩꯅꯣ ꯌꯦꯡꯁꯤꯜꯂꯨꯈꯤꯒꯦ, ꯑꯗꯨꯒꯅꯦ ꯄꯥꯎ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦꯀꯣ꯫ ꯁꯤ ꯍꯥꯏꯔꯒ ꯊꯝꯈ꯭ꯔꯦ꯫ ꯄꯣꯏꯔꯩ ꯐꯣꯟ ꯊꯝꯈꯤꯕꯒ ꯍꯦꯟꯊꯣꯏꯕꯤ ꯀꯞꯂꯛꯏ꯫ ꯃꯄꯤꯗꯨ ꯇꯥꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯩꯊꯣꯛꯄꯅꯤ, ꯈꯥꯝꯕ ꯉꯝꯗ꯭ꯔꯦ, ꯂꯝꯍꯦꯟꯕꯤ ꯑꯣꯜꯂꯦ꯫ ꯅꯪꯒꯤꯗꯃꯛꯇ ꯋꯥꯕꯁꯦ ꯍꯧꯖꯤꯛꯅ ꯃꯌꯦꯛ ꯁꯦꯡꯉꯛꯂꯦ, ꯅꯪꯒꯤꯗꯃꯛꯇ ꯈꯟꯕꯁꯨ ꯃꯤꯀꯨꯞꯇꯨꯗ ꯃꯃꯨꯠ ꯇꯥꯔꯛꯂꯦ꯫